ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯍꯤꯡꯕꯒꯤꯗꯃꯛ ꯋꯥꯖꯕ ꯍꯥꯏꯕ ꯔꯣꯃꯥꯟꯇꯤꯛ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯗꯣꯛꯇꯔ ꯂꯦꯝꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯅ ꯈꯥꯡꯂꯤ꯫ ꯇꯨꯝꯕ ꯌꯥꯗꯕꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥꯗꯨꯗ ꯊꯝꯂꯤꯕ ꯏꯁꯤꯡꯗꯨ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯃꯃꯥ ꯃꯄꯥꯅ ꯂꯦꯞꯁꯤꯟꯈ꯭ꯔꯕꯅ ꯃꯇꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥ ꯈꯛꯀꯤ ꯈꯟꯗꯨꯅ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯔꯨꯕꯗ ꯑꯍꯟ ꯑꯅꯤꯒꯤ ꯊꯃꯣꯏꯗꯨꯅ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯥꯕꯨ ꯋꯥꯔꯧꯖꯒꯗꯕꯗꯨ ꯈꯜꯂꯨꯔꯒ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯃꯪꯗ ꯇꯣꯏꯅ ꯂꯥꯛꯂꯤꯕ ꯁꯛꯇꯝꯗꯨꯅꯅꯤ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯍꯟꯗ꯭ꯔꯤꯕꯁꯤ꯫ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯃꯃꯥ ꯃꯄꯥꯗ ꯍꯦꯛ ꯄꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯃꯪꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯇꯣꯏꯅ ꯎꯔꯤ꯫ ꯁꯛꯇꯝꯗꯨ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯊꯟꯇ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯃꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯃꯄꯥꯗꯗꯤ ꯑꯩꯅ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯨꯡꯁꯤꯗ ꯏꯟꯅꯕꯗꯧꯅ ꯇꯧꯏ ꯍꯥꯏꯈꯤꯕꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯑꯀꯤꯕ ꯌꯥꯎꯗꯕꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯤꯅꯤ ꯍꯥꯏꯕꯗꯨꯗ ꯂꯦꯝꯕꯁꯨ ꯊꯣꯏꯅ ꯊꯧꯁꯥꯔꯨꯕ ꯇꯧꯈꯤꯗꯕꯅꯤ꯫ ꯃꯥꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯒꯤ ꯃꯇꯝꯗꯨ ꯂꯦꯝꯕꯒꯤ ꯄꯨꯟꯁꯤꯗ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯕ ꯀꯌꯥ ꯑꯣꯏꯈꯤ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯂꯦꯝꯕꯒꯤ ꯅꯥꯀꯣꯡꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯄ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯗꯥꯅꯣꯡꯗꯝꯕ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯏꯟ ꯏꯜꯂꯛꯄꯗꯨꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯏꯟꯊꯣꯔꯛꯄꯗꯨꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗꯨꯗ ꯂꯦꯝꯕ ꯇꯨꯁꯤꯟꯈꯤ꯫ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ꯫ ꯂꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯒꯥꯔꯤꯁꯤꯅ ꯇꯛꯂꯝꯗꯨꯅ ꯁꯤꯔꯝꯅꯤꯗ ꯈꯟꯖꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯂꯦꯝꯕꯒꯤ ꯅꯥꯀꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯉꯥꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ ꯗꯥꯅꯣꯡꯗꯝꯕ ꯑꯩꯅꯤ, ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯔꯥ? ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯗ ꯂꯥꯡꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯂꯦꯝꯕ, ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯒꯥꯔꯤꯗꯨꯅ ꯊꯣꯝꯂꯦꯗꯅ ꯈꯟꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯣꯡꯊꯣꯛꯍꯧꯕꯁꯤ ꯐꯔꯦ꯫ ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ? ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝꯗꯨꯗ ꯃꯤꯁꯇ꯭ꯔꯤꯁꯤꯡꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯌꯨꯝꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯇꯟꯖꯥꯅꯤ꯫ ꯂꯦꯝꯕꯅ ꯀꯀꯥ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯦꯝꯕ, ꯀꯀꯥꯒꯤꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯅꯅꯦ ꯑꯇꯣꯝꯕꯤꯁꯦ ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯪꯅꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯦ ꯁꯨꯍꯜꯂꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯋꯥꯔꯕꯅꯤ ꯅꯪꯅꯕ ꯍꯣꯠꯅꯕꯁꯤꯗ꯫ ꯃꯊꯛ ꯍꯥꯞꯀꯠꯄꯒ ꯉꯝꯂꯔꯣꯏ꯫ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯁꯤꯗ ꯇꯤꯟ ꯀꯨꯞꯁꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯗꯧꯕꯅꯤ꯫ ꯅꯪꯕꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ꯭ꯔꯣ? ꯍꯣꯏ ꯀꯀꯥ, ꯉꯔꯥꯡꯗꯣ ꯑꯩꯈꯣই ꯁ꯭ꯀꯨꯜꯒꯤ ꯑꯆꯧꯕ ꯐꯪꯁꯟ ꯑꯃ ꯇꯧꯈꯤꯕꯗꯨꯗ ꯉꯁꯤꯗꯤ ꯁꯨꯇꯤ ꯊꯥꯔꯦ꯫ ꯌꯨꯝꯂꯣꯟꯅꯕꯒꯤ ꯈꯨꯔꯥꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕꯁꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯂꯩꯔꯝꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯊꯛꯇ ꯁꯨꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯨ ꯇꯤꯟ ꯀꯨꯞꯅꯕ ꯍꯣꯠꯅꯕꯗꯨꯗ ꯈꯪꯍꯧꯗꯅ ꯇꯤꯟ ꯑꯃ ꯂꯦꯝꯕ ꯇꯝꯅ ꯇꯥꯔꯛꯈꯤ꯫ ꯂꯦꯝꯕꯗꯤ ꯃꯈꯨꯔꯥꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯗꯨꯗ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕꯗꯨ ꯎꯍꯧꯗ꯭ꯔꯕꯅꯤ꯫ ꯍꯥꯟꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯂꯦꯝꯕꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯈꯤ꯫ ꯗꯥꯅꯣꯡꯗꯝꯕ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯈꯤ꯫ ꯂꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯤꯟꯗꯨ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯃꯊꯛꯇ ꯁꯨꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅꯈꯤ꯫ ꯗꯁꯥ ꯇꯥꯔꯝꯅꯤꯗ ꯈꯟꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯉꯛꯅꯕꯁꯨ ꯐꯥꯎꯅꯈꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯥꯈꯤꯕ ꯇꯤꯟꯗꯨ ꯂꯩꯊꯣꯛꯂꯒ ꯃꯐꯝ ꯑꯃꯗ ꯇꯥꯈꯤꯕꯗꯨꯗ ꯑꯗꯨꯕꯨ ꯗꯁꯥ ꯇꯥꯍꯧꯗ꯭ꯔꯕꯅ ꯃꯄꯨꯛꯅꯤꯡ ꯐꯥꯊꯅꯈꯤ꯫ ꯀꯀꯥꯗꯨꯅ ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯏꯁꯥ ꯁꯣꯛꯂꯝꯒꯅꯤꯗ, ꯀꯀꯥꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ,
ꯁ꯭ꯋꯥꯏꯗ ꯂꯩꯔꯔꯣꯏꯁꯤ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯂꯦꯝꯕꯕꯨ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯨꯔꯥꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯂꯦꯝꯕ ꯇꯔꯪ ꯃꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯤ ꯃꯊꯟꯇ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗꯧꯕ ꯈꯨꯗꯤꯡ ꯗꯥ ꯅꯣꯡꯗꯝꯕ ꯍꯥꯏꯅ ꯄꯥꯈꯠꯅ ꯍꯦꯛꯇ ꯀꯧꯔꯛꯂꯒ ꯑꯩꯕꯨ ꯀꯟꯕꯤꯔꯤ ꯃꯍꯥꯛꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯂꯦꯝꯕ ꯅꯪꯕꯨ ꯄꯥꯈꯠꯈ꯭ꯔꯕꯔꯣ ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯀꯥꯀꯥꯁꯨ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯃꯊꯛꯇꯒꯤ ꯄꯣꯠꯆꯩ ꯇꯥꯔꯛꯀꯅꯤ ꯀꯥꯎꯊꯣꯛꯎꯔꯦ ꯏꯆꯥ ꯁꯣꯛꯍꯧꯗꯕꯁꯤ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯄꯥꯈꯠꯇꯦꯗ ꯀꯥꯀꯥ ꯁꯣꯛꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯥꯀꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯅꯅꯦꯇꯣꯟꯒꯤ ꯂꯨꯍꯣꯡꯕ ꯌꯥꯝꯗ꯭ꯔꯕꯅꯤ ꯕꯥꯔꯇꯣꯟ ꯀꯥꯛꯇꯣ ꯅꯃꯥꯟꯅꯕ ꯈꯔ ꯍꯧꯔꯒ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯇꯧꯊꯣꯛꯁꯤꯀꯣ ꯍꯣꯏ ꯀꯥꯀꯥ ꯂꯦꯝꯕ ꯐꯨꯝꯕꯪꯅꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯤ ꯃꯍꯥꯛꯅ ꯈꯜꯂꯛꯈꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯦꯝꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯗꯥ ꯅꯣꯡꯗꯝꯕ ꯀꯧꯔꯗꯨꯅ ꯑꯩꯕꯨ ꯑꯋꯥꯕꯗꯒꯤ ꯍꯦꯛ ꯍꯦꯛ ꯀꯟꯕꯤꯔꯤ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯔꯕ ꯗꯣꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯦꯡꯅꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯤ ꯃꯇꯝꯗ ꯃꯥꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯈꯤꯕꯤ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯈꯤꯕꯅꯤ ꯄꯨꯔꯅꯤꯃꯥꯕꯨ ꯅꯣꯡꯃꯇ ꯎꯍꯧꯗꯕꯗ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ ꯀ꯭ꯂꯥꯁꯇ ꯄꯨꯔꯅꯤꯃꯥꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅꯇ ꯂꯩꯈꯤ ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯂꯪꯅꯕꯤꯈꯤ ꯂꯦꯝꯕꯒꯤ ꯀ꯭ꯂꯥꯁ ꯈꯨꯌꯥꯎꯁꯤꯗꯤ ꯄꯨꯔꯅꯤꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯐꯣꯡꯗꯣꯛꯇꯕ ꯊꯃꯣꯏꯒꯤ ꯄꯥꯎꯈꯣꯡꯗꯨ ꯄꯨꯔꯅꯤꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯈꯤ ꯂꯦꯝꯕꯒꯤ ꯄꯨꯛꯅꯤꯡꯗ ꯍꯧꯔꯛꯂꯤꯕ ꯄꯨꯔꯅꯤꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯊꯛ ꯏꯄꯣꯝ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯕꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯊꯃꯣꯏꯗ ꯏꯊꯛꯇꯨꯒꯤ ꯏꯔꯤꯛ ꯆꯣꯡꯂꯤ ꯂꯦꯝꯕꯅ ꯌꯦꯡꯊꯣꯔꯛꯄ ꯈꯨꯗꯤꯡ ꯄꯨꯔꯅꯤꯃꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯦꯝꯕꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯈꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯧꯕꯤꯔꯒ ꯐꯣꯡꯗꯣꯛꯆꯕ ꯉꯝꯗ꯭ꯔꯕ ꯂꯦꯝꯕꯒꯤ ꯃꯇꯧ ꯎꯔꯒ ꯄꯨꯔꯅꯤꯃꯥ ꯃꯄꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯇꯠꯇꯅ ꯐꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯥꯗ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯂꯩꯔꯤ ꯀ꯭ꯂꯥꯁꯇꯨꯒꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯄꯨꯝꯕꯅ ꯂꯦꯝꯕ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯒꯤ ꯃꯁꯛꯇꯨ ꯈꯪꯅꯔꯛꯈꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕꯗꯨ ꯂꯧꯅꯝꯕ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯏꯊꯤꯜ ꯑꯣꯏꯕꯅ ꯑꯅꯤꯃꯛꯀꯤ ꯊꯃꯣꯏꯗ ꯐꯣꯡꯗꯣꯛꯄ ꯐꯣꯡꯗꯣꯛꯇꯕ ꯏꯃꯥꯟ ꯃꯥꯟꯅꯕꯒꯨꯝ ꯑꯣꯏꯔꯤ ꯆꯤꯝꯕꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯥꯗꯤ ꯂꯣꯏꯅ ꯈꯪꯂꯤ ꯂꯦꯝꯕ ꯅꯤꯡꯈꯤꯕ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯀꯟꯕ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯄꯨꯔꯅꯤꯃꯥꯕꯨ ꯃꯥꯒꯤ ꯑꯣꯏꯒꯅꯤ ꯈꯟꯖꯈꯤ ꯄꯨꯔꯅꯤꯃꯥꯅ ꯄꯤꯔꯛꯂꯤꯕ ꯊꯃꯣꯏꯒꯤ ꯏꯪꯒꯤꯠꯇꯨꯅ ꯇꯍꯥ ꯇꯍꯥ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯅ ꯂꯩꯔꯛꯂꯤ ꯅꯨꯃꯤꯠꯇꯨ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯈꯔ ꯄꯤꯛꯅꯤꯛ ꯆꯠꯃꯤꯟꯅꯔꯝꯃꯤ ꯂꯦꯝꯕ ꯄꯨꯔꯅꯤꯃꯥꯕꯨ ꯊꯃꯣꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯄꯨꯔꯅꯤꯃꯥꯁꯨ ꯂꯦꯝꯕꯅ ꯌꯦꯡꯂꯛꯄ ꯈꯨꯗꯤꯡ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯤꯁꯤꯅ ꯌꯦꯡꯂꯛꯇꯨꯅ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯄꯤꯛꯅꯤꯛ ꯃꯐꯝꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯚꯥꯏ ꯂꯦꯝꯕ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯅꯥꯟꯊꯣꯛꯍꯟꯕ ꯆꯨꯝꯂꯣꯏ ꯅꯪꯅ ꯐꯣꯡꯗꯣꯛꯄꯗꯤ ꯇꯧꯗꯅ ꯅꯊꯟꯇ ꯋꯥꯖꯔꯤꯕꯗꯨ ꯀꯥꯟꯅꯔꯣꯏ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯍꯧꯔꯁꯤ ꯚꯥꯏ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯐꯣꯡꯗꯣꯛꯄꯗꯨꯗꯤ ꯑꯩꯅꯁꯨ ꯍꯦꯟꯅ ꯄꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯍꯦꯛ ꯎꯕꯒ ꯃꯤꯍꯨꯟ ꯀꯥꯛꯁꯦ ꯆꯣꯡꯕꯅ ꯂꯣꯏꯔꯦ ꯂꯤꯟꯗꯥꯗꯨꯅꯁꯨ ꯃꯤꯒꯤ ꯊꯃꯣꯏ ꯍꯨꯔꯥꯜꯂꯤꯕꯅꯤꯅꯦ ꯁꯦ ꯀꯥꯟꯅꯗꯦ ꯁꯤꯒꯤ ꯔꯦꯗ ꯔꯣꯁꯁꯦ ꯄꯥꯏꯌꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯍꯩꯇ꯭ꯔꯕꯁꯨ ꯔꯣꯁꯁꯤ ꯈꯛꯇꯪ ꯃꯉꯣꯟꯗ ꯄꯤꯔꯨꯁꯣ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯅꯦ ꯚꯥꯏ ꯌꯥꯅꯤꯅꯦ ꯌꯥꯅꯤꯅꯦ ꯄꯤꯗ ꯄꯤꯔꯝꯃꯨ ꯃꯥꯅ ꯂꯧꯕꯗꯨꯅ ꯃꯥꯒꯤ ꯄꯥꯈꯨꯝ ꯑꯣꯏꯔꯕꯅꯤ ꯚꯥꯏ ꯄꯥꯗꯤ ꯄꯥꯈꯠꯂꯤꯍꯦ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗ꯭ꯔꯁꯨ ꯌꯥꯗꯧ ꯑꯣꯏꯔꯗꯤ ꯑꯩ ꯄꯤꯔꯨꯔꯒꯦ ꯀꯗꯥꯏ ꯔꯣꯁꯇꯨ ꯄꯤꯔꯛꯎ ꯂꯦꯝꯕ ꯃꯈꯨꯠꯇ ꯑꯉꯥꯡꯕ ꯔꯣꯁꯇꯨ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯝꯕꯗ ꯌꯦꯡꯖꯔꯛꯈꯤ ꯂꯦꯝꯕꯁꯨ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯇꯧꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯄꯨꯔꯅꯤꯃꯥ ꯂꯩꯁꯤꯃꯇ ꯂꯧꯁꯤꯟꯕꯤꯌꯨꯕ ꯄꯨꯔꯅꯤꯃꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯔꯣꯁꯇꯨꯕꯨ ꯂꯧꯅꯕ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯈꯤ ꯂꯦꯝꯕ ꯄꯨꯔꯅꯤꯃꯥꯗ ꯄꯤꯅꯕ ꯇꯧꯔꯤꯕ ꯔꯣꯁꯇꯨ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯟꯈꯤꯕꯗꯧꯅ ꯇꯧꯔꯒ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇꯨ
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯒ ꯃꯥꯒꯤ ꯈꯨꯄꯥꯛꯇꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯈꯖꯥꯏꯗ ꯊꯥꯔꯛꯈꯤ꯫ ꯂꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯄꯨꯡꯉꯛꯁꯨ ꯉꯛꯈꯤ꯫ ꯂꯦꯝꯕꯅ ꯄꯨꯔꯅꯤꯃꯥꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯂꯦꯝꯕ, ꯑꯗꯣꯝꯅꯕꯨ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯍꯧꯅꯕ꯭ꯔꯥ? ꯅꯪꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯆꯤꯡꯂꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯔꯨ ꯂꯨꯛꯊꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯗꯨꯅ ꯂꯦꯝꯕꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯤꯡꯂꯤꯕꯗꯨꯗ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯦꯝꯕ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯥꯕꯨ ꯁꯥꯎꯔꯗꯨꯅ ꯃꯉꯣꯟꯗ ꯋꯥ ꯂꯥꯟ ꯏꯉꯥꯡ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯂꯦꯝꯕꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯄꯨꯔꯅꯤꯃꯥꯕꯨ ꯊꯦꯡꯅꯕꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯌꯦꯡꯂꯨꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯟꯈꯤ꯫ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯂꯦꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯥꯜꯂꯛꯂꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯎꯔꯒ ꯃꯈꯣꯏꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯕꯗꯨ ꯑꯌꯥꯕꯗꯤ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯍꯦꯛ ꯄꯤꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯃꯪꯗ ꯇꯣꯏꯅ ꯂꯥꯛꯂꯤꯕꯤꯗꯨ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ ꯍꯦꯛ ꯍꯦꯛ ꯎꯔꯤ꯫ ꯈꯔ ꯂꯥꯞꯇꯛ ꯇꯧꯕ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯣꯏꯅ ꯇꯥꯔꯛꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯀꯥꯏꯅꯈꯤꯕꯒꯤ ꯐꯪꯍꯧꯔꯤꯕ ꯆꯩꯅꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯝꯕ ꯁꯛꯎꯗꯕꯤ ꯅꯨꯄꯤꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯂꯦꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯃꯃꯥꯟꯅꯕ ꯈꯔꯒ ꯕꯣꯔ ꯁꯦꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯨꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯦꯝꯕꯕꯨ ꯊꯃꯣꯏ ꯀꯥꯏꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯒꯥꯔꯤꯗꯨꯒꯤ ꯃꯩꯉꯥꯟꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯂꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯪꯗ ꯍꯦꯛ ꯍꯦꯛ ꯇꯣꯏꯅ ꯂꯥꯛꯂꯤꯕꯤ ꯁꯛꯇꯝꯗꯨꯅꯤ ꯃꯥꯅ ꯎꯔꯤꯕꯗꯨ꯫ ꯂꯦꯝꯕ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕꯗꯨꯗ, "ꯚꯥꯏ, ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯅꯨꯄꯤꯗꯨ ꯎꯔꯛꯄ꯭ꯔꯥ?" "ꯎꯔꯛꯇꯦꯗ ꯚꯥꯏ, ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ?" ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯂꯦꯝꯕ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈꯤ, ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯃꯥꯒ ꯀꯔꯤ ꯃꯔꯤꯅꯣ? ꯋꯥꯈꯜ ꯂꯝꯐꯥꯡ ꯆꯠꯅ ꯆꯠꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯦꯝꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯥꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯇꯥꯅꯤꯡꯂꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ "ꯗꯥꯅꯣꯡꯗꯝꯕ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯗꯥꯅꯣꯡꯗꯝꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ." ꯂꯦꯝꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯤ꯫ ꯃꯇꯨ ꯆꯨꯡꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯀꯞꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗꯦ꯫ ꯔꯤꯁꯤꯞꯁꯟꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯈꯛꯇꯨꯗꯅꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ꯫ ꯏꯔꯥꯡ ꯂꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨꯁꯨ ꯔꯤꯁꯤꯞ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯍꯤꯡ ꯃꯃꯩꯅꯤ꯫ ꯂꯦꯝꯕꯅ ꯀꯟꯅ ꯇꯨꯝꯊꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯃꯪ ꯃꯪꯕ ꯍꯧꯔꯛꯂꯦ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯃꯃꯪꯗ ꯇꯠꯇꯅ ꯂꯥꯛꯂꯝꯕꯤꯗꯨꯅ ꯀꯧꯔꯛꯈꯤ, "ꯗꯥꯅꯣꯡꯗꯝꯕ, ꯉꯁꯤꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯔꯣ꯫ ꯏꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯁꯦ ꯏꯄꯪ ꯄꯪꯁꯤꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯃꯆꯥ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯅ ꯂꯦꯞꯅꯕ ꯍꯣꯠꯅꯕꯗ ꯆꯩꯅꯥ ꯀꯌꯥ ꯐꯥꯎꯔꯤ꯫ ꯗꯥꯅꯣꯡꯗꯝꯕ, ꯑꯩꯗꯤ ꯉꯁꯤꯃꯛ ꯗꯥꯅ ꯄꯨꯗꯨꯅ ꯆꯠꯄꯤꯗ꯭ꯔꯕꯗꯤ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯒꯅꯤ꯫ ꯅꯪꯒꯤ ꯅꯤꯄꯥ ꯊꯣꯛꯇꯕ ꯃꯇꯧꯗꯨꯅ ꯑꯩꯕꯨ ꯀꯞꯅꯤꯡꯕ ꯐꯥꯎꯍꯜꯂꯤ꯫ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯗꯥꯅꯣꯡꯗꯝꯕ." "ꯂꯤꯟꯊꯣꯏ, ꯀꯞꯂꯒꯅꯨ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯁꯨꯛ ꯈꯦꯟꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯇꯝꯂꯝꯕꯁꯤꯅ ꯑꯩꯕꯨꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ꯫ ꯈꯦꯠꯅꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤ ꯄꯨꯛꯅꯤꯡꯁꯨ ꯇꯅꯤꯛ ꯇꯅꯤꯛꯄ ꯐꯥꯎꯍꯜꯂꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪ ꯌꯥꯎꯗꯅ
ꯑꯩꯕꯨ ꯍꯤꯡꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯁꯦ ꯂꯤꯟꯊꯣꯏ, ꯀꯞꯂꯒꯅꯨ, ꯍꯧꯒꯠꯂꯣ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯀꯗꯥꯏꯗꯅꯣ ꯗꯥ ꯅꯣꯡꯗꯝꯕ? ꯀꯗꯥꯏꯗꯕꯨ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅꯤꯗꯅ꯫ ꯑꯑꯣꯏꯕꯔꯥ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏ ꯀꯞꯂꯝꯕꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯒ ꯍꯔꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯃꯇꯧꯗ ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃ ꯈꯪꯍꯧꯗꯅ ꯂꯥꯛꯂꯤ꯫ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯈꯜꯂꯛꯂꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯃꯣꯇꯣꯔ ꯕꯥꯏꯛꯇꯨ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯔꯥꯎꯖꯅ ꯃꯅꯤꯡꯗ ꯇꯣꯡꯂꯛꯂꯤ꯫ ꯂꯤꯟꯊꯣꯏ ꯃꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯖꯔꯤ꯫ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯖꯔꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯑꯅꯤꯃꯛꯀꯤ ꯊꯃꯣꯏ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯊꯔꯤ꯫ ꯅꯣꯡꯗꯝꯕ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯝꯗꯥꯏꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯈꯤ꯫ ꯂꯥꯏꯠ ꯑꯣꯐ ꯇꯧꯔꯒ, ꯂꯤꯟꯊꯣꯏ, ꯑꯥꯗꯒꯤꯁꯤ ꯎꯕ꯭ꯔꯥ? ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯥꯟꯈ꯭ꯔꯦꯗ꯫ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ, ꯗꯥ ꯅꯣꯡꯗꯝꯕ, ꯃꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯕꯕꯥꯅꯤ꯫ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯂꯤꯟꯊꯣꯏꯒꯤ ꯑꯄꯣꯛꯄ SP ꯁꯨꯅꯤꯜ ꯃꯔꯤꯟꯖꯟ ꯌꯥꯝꯅ ꯈꯥꯕ ꯃꯤꯇꯥꯅꯤ꯫ ꯅꯣꯡꯗꯝꯕꯕꯨ ꯂꯥꯏꯔꯕ ꯆꯨꯠꯇꯅꯕ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯃꯗꯨꯃꯛꯅ ꯅꯍꯥꯟ ꯃꯈꯩ ꯅꯣꯡꯗꯝꯕ ꯅꯤꯄꯥ ꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯧꯅꯥ ꯂꯥꯛꯈꯤꯕꯅꯤ꯫ ꯗꯥ ꯅꯣꯡꯗꯝꯕ, ꯃꯐꯝꯁꯤꯗ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯀꯗꯥꯏꯗꯅꯣꯃ ꯊꯨꯅ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯣꯇꯣꯔ ꯕꯥꯏꯛꯇꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯗꯝꯕ ꯈꯟꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯆꯤꯡꯈꯣꯡꯗ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯗꯥꯡꯃꯩꯒꯤ ꯈꯨꯡꯒꯪ ꯇꯝꯅ ꯊꯧꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯗꯥꯡꯃꯩꯗ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯇꯝꯖꯈꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯪꯖꯐꯝ ꯄꯤꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯗꯥꯡꯃꯩꯒꯤ ꯌꯨꯝꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯥꯡꯃꯩꯅ ꯁꯤꯟꯕꯤꯗꯨꯅ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯧꯁꯪꯗꯨ ꯐꯖꯅ ꯁꯦꯝꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯈꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯃꯔꯨꯞ ꯗꯥꯡꯃꯩꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡꯗ ꯌꯥꯎꯁꯤꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯑꯔꯦꯞꯄ ꯂꯩꯇꯅ ꯀꯟꯅ ꯆꯨꯔꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯞꯇꯅ ꯆꯨꯔꯛꯂꯤꯕꯅꯤ꯫ ꯗꯥ ꯅꯣꯡꯗꯝꯕ, ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯂꯤꯟꯊꯣꯏ, ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯂꯁꯤꯔꯥ? ꯉꯔꯥꯡ ꯑꯩꯅ ꯍꯦꯛꯂꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯅꯦ? ꯂꯩꯔꯤꯌꯦ ꯗꯥ ꯅꯣꯡꯗꯝꯕ, ꯑꯗꯨꯗꯤ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦꯀꯣ꯫ ꯂꯤꯟꯊꯣꯏ, ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ? ꯄꯥꯕꯨꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯁꯥꯎꯔꯝꯈꯤꯒꯗ꯭ꯔꯥ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦꯀꯣ꯫ ꯗꯥ ꯅꯣꯡꯗꯝꯕ, ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯗꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯂꯩꯖꯕꯗ ꯑꯩꯒꯤ ꯏꯐꯝꯗ ꯑꯋꯥꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯕ ꯐꯥꯎꯗꯦ꯫ ꯑꯩꯅ ꯗꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯅ ꯁꯤꯔꯕꯁꯨ ꯉꯝꯒꯅꯤ꯫ ꯂꯤꯟꯊꯣꯏ, ꯐꯔꯦ, ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯖꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯦꯞꯇꯅ ꯆꯨꯔꯛꯂꯤꯕ ꯅꯣꯡꯗꯨꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯨꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯀꯌꯥ ꯆꯦꯟꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯃꯇꯝꯅꯤ꯫ ꯈꯪꯍꯧꯗꯅ ꯆꯤꯡꯃꯥꯏꯗꯨꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯨ ꯀꯤꯟꯊꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯀꯤꯟꯊꯔꯛꯂꯤꯕ ꯆꯤꯡꯃꯥꯏꯗꯨꯒꯤ ꯌꯥꯝꯂꯕ ꯂꯩꯕꯥꯛꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯆꯦꯟꯊꯗꯨꯅ ꯇꯛꯊꯔꯛꯈꯤ꯫ ꯆꯤꯡ ꯅꯤꯡꯈꯥꯏꯔꯦ ꯍꯦꯛ ꯈꯪꯕꯒ ꯗꯥꯡꯃꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯩ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯐꯝꯗꯨꯗ ꯂꯥꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯆꯤꯡꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯨꯅ ꯆꯦꯟꯊꯔꯛꯇꯨꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅ ꯑꯔꯩꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯅꯗꯨꯅ ꯂꯩꯕꯥꯛꯁꯤꯡꯗꯨ ꯀꯣꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯗꯥꯡꯃꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥꯒꯤ ꯃꯔꯨꯞ ꯅꯣꯡꯗꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯍꯛꯆꯥꯡꯗꯤ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯗꯥꯡꯃꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯀꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯈꯪꯍꯧꯗꯅ
ꯂꯦꯝꯕ ꯃꯥꯅ ꯇꯨꯝꯂꯤꯕꯗꯨ ꯃꯪꯗꯨ ꯃꯪꯕꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯔꯛꯈꯤ꯫ ꯗꯥꯅꯣꯡꯗꯝꯕ, ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯆꯤꯡꯈꯣꯡꯗꯨꯗ ꯅꯥꯄꯤ ꯃꯣꯟꯁꯣꯡꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯟꯊꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯂꯦꯝꯕ ꯈꯪꯍꯧꯗꯅ ꯂꯤꯟꯊꯣꯏ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕꯤ ꯕꯤꯖꯌ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯒ ꯄꯨꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯆꯈꯤ꯫ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯂꯦꯝꯕ ꯃꯃꯤꯠ ꯄꯥꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ꯫ ꯕꯤꯖꯌ ꯃꯄꯨꯔꯣꯏꯕꯒꯤ ꯇꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯆꯔꯒ ꯉꯛꯅꯁꯨ ꯍꯪꯂꯛꯈꯤ, ꯇꯥꯃꯣ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯄꯗꯨꯗ ꯄꯥꯈꯨꯝ ꯄꯤꯗꯕ ꯌꯥꯗꯕꯅ, ꯕꯤꯖꯌ, ꯑꯩ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ ꯃꯪ ꯑꯃꯈꯛ ꯃꯪꯂꯨꯔꯦ꯫ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅꯗꯤ ꯊꯥꯖꯔꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯕꯤꯖꯌ, ꯑꯩꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯃꯈꯛ ꯅꯍꯥꯟ ꯃꯈꯩ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯕ ꯐꯥꯎꯒꯅꯨ꯫ ꯇꯥꯃꯣ, ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯧꯗꯥꯡꯅꯣ ꯄꯥꯡꯊꯣꯛꯀꯗꯧꯕ ꯋꯥꯠꯂꯤ ꯍꯥꯏꯔꯤꯁꯤꯕꯨ? ꯕꯤꯖꯌ, ꯅꯪꯅ ꯊꯥꯖꯕ ꯋꯥꯠꯂꯒꯗꯧꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯤꯗꯪ ꯂꯣꯏꯈꯤꯁꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯃꯇꯝ ꯈꯔ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯝꯕ ꯆꯤꯡꯒꯣꯟꯗꯨꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯤꯔꯨꯁꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯃꯪꯁꯦ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯐꯝꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯒꯦ꯫ ꯂꯦꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯥꯔꯛꯂꯤ꯫ ꯕꯤꯖꯌ ꯇꯧꯐꯝ ꯈꯪꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯆꯔꯤ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔ ꯂꯦꯝꯕ ꯃꯤꯑꯣꯏ 4-5 ꯄꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯖꯌꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯃꯪꯗ ꯎꯈꯤꯕ ꯆꯤꯡꯒꯣꯟꯗꯨ ꯊꯤꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯂꯥꯛꯂꯒ ꯗꯥꯡꯃꯩꯒꯤ ꯌꯨꯝ ꯊꯤꯔꯛꯈꯤ꯫ ꯗꯥꯡꯃꯩ ꯑꯍꯟ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯝꯂꯦ꯫ ꯂꯦꯝꯕꯕꯨ ꯍꯦꯛ ꯎꯕꯗ ꯗꯥꯡꯃꯩ ꯃꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯅꯣꯡꯗꯝꯕꯒ ꯆꯞ ꯃꯥꯟꯅꯕ ꯅꯍꯥ ꯑꯃ ꯃꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯗꯥꯡꯃꯩ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯂꯦꯝꯕ ꯑꯍꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗ ꯃꯪꯈꯤꯕ ꯃꯪ ꯄꯨꯝꯅꯃꯛ ꯆꯤꯠꯊꯕ ꯇꯧꯗꯨꯅ ꯇꯝꯖꯈꯤ꯫ ꯗꯥꯡꯃꯩ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯀꯞꯂꯗꯨꯅ ꯂꯦꯝꯕꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯂꯥꯛꯈꯤ꯫ ꯂꯦꯝꯕꯒꯤ ꯃꯪꯗ ꯎꯈꯤꯕ ꯂꯤꯟꯊꯣꯏꯅ ꯀꯞꯇꯨꯅ ꯂꯩꯈꯤꯕ ꯃꯣꯟꯁꯣꯡꯗꯨ ꯂꯦꯝꯕꯅ ꯈꯪꯎ ꯎꯔꯛꯈꯤ꯫ ꯂꯦꯝꯕꯅ ꯃꯥꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨ ꯇꯧꯈꯥꯏꯈꯤ꯫ ꯐꯅ ꯂꯨꯅ ꯇꯧꯊꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯂꯦꯝꯕ ꯁꯔꯨ ꯄꯣꯂꯥꯡꯗꯨꯕꯨ ꯎꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯛꯈꯤ꯫ ꯗꯥꯡꯃꯩꯁꯨ ꯁꯔꯨ ꯄꯣꯂꯥꯡꯗꯨꯕꯨ ꯎꯔꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯈꯤ꯫ ꯂꯦꯝꯕ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤ ꯑꯃ ꯊꯥꯈꯤꯗꯨꯅ ꯑꯈꯪ ꯑꯍꯩꯁꯤꯡ ꯀꯧꯍꯜꯂꯛꯇꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯨ ꯄꯣꯂꯥꯡꯗꯨꯕꯨ ꯃꯐꯝꯗꯨꯗ ꯄꯣꯂꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯤꯟꯊꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯖꯌꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯤꯟꯊꯣꯏ ꯂꯦꯝꯕꯒꯤ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯗꯥꯅꯣꯡꯗꯝꯕ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯄꯤꯈꯤꯕ ꯊꯧꯗꯥꯡꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯍꯟꯕꯤꯔꯦ꯫ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯅꯪꯒꯤ ꯅꯇꯝꯕꯥꯛꯇ ꯆꯥꯎꯖꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯖꯒꯦꯀꯣ꯫ ꯂꯦꯝꯕ ꯃꯃꯤꯠ ꯈꯛꯁꯤꯡ ꯁꯤꯡꯂꯛꯈꯤ꯫ ꯊꯥ ꯈꯔꯒꯤ ꯇꯨꯡꯗ ꯕꯤꯖꯌ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ
ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯕꯤꯖꯌ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯆꯈꯤ꯫ ꯑꯉꯥꯡꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯈꯤ꯫ ꯂꯦꯝꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯕꯗꯨꯗ ꯍꯔꯥꯎꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯀꯟꯅ ꯀꯞꯂꯤꯕ ꯑꯉꯥꯡꯗꯨ ꯂꯦꯝꯕꯅ ꯍꯦꯛ ꯄꯝꯕꯒ ꯈꯪꯇꯣꯛ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯂꯦꯝꯕ ꯑꯉꯥꯡꯕꯨ ꯄꯝꯅ ꯄꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫